phrase ki sinau singi kuthang da haiba tare Manipur gi praja singi mafam da aduga maruina paliba state sida paliba government gi mafam da koina roi boina haiba tare ngasi si December gi calendar year haiba tare ngasi si aroi ba hayeng dagi di anova sahi 25 ki lakador banina akoina state sida hujik lairiba laibak thiba haiba tare sahi amaga makai henjalaktna sahi amaga tha nipan mapan changchala aba Manipur gi tangdu leita daba namna laibak thiba haiba tare Manipur si hujik wariba praja singna thengnariba tawriba issues mayam singna se kuiman gre praja sing si waman gre aduna akoi paliba government sidaita karino koi opposition side tegi su koi dakar lerigadi haije bani aduga noi mi mari manga kaksina karibu keno tawni haina khanbiram basu yai adubu akoi side tegi di angamba koi mateng pangjage si rajniti gi khudong saba longna bagi wanate aduna Manipur gi issue problem se masi athu matamda sort tawna normalcy peace restore tawna ba dominal siena thengang kaya haiba tare haiba yaba kaya haire akoi last di upai lekta budina democracy chatpa leipak nina akoi gi government naman leibanina democratically elected government naman leibanina masigi appropriate forum da nainana ba koi tausi haina samvidhana su yaba haiba tare ko calendar year amada ai samvidhan gi provision article mayam dudi koi samvidhan gi expert sunata banina ai madu hanjan panbadi Manipur gi praja sing mamang da ai ikai jare the honorable minister nadi shri ibo bidu samvidhan khara pabna phani haibra kano haiba aduga oi lari haibagi hairam badi ai a little knowledge is a dangerous haibra singba haibidu madu haije suno moi matik saba la su haiba mi oibagi dum haibiram ba yai madu akoi karimta kano tawba nuai taba waro uloga khopa koi karimta koi kano tawjade no haibi ba yai tawbudabu ko jo pai lerakta badina samvidhan su yaba calendar year amada hena su calendar year amada ahumlak tagi kariguma dakar agadi even world war to over land to over manung the what any prithvi country leiba mayam aduga India gi ate leiba state assembly mayam singse ahum dilair na mari rak phamba manga rak phamba hujik leiba Karnataka gi di minimum 4 session calendar yam da phangdam ni moi rule semaga leire aduna khoi samvidhana su yaba hujik leiriba issue che khoi gi appropriate forum haiba se masi assembly oibanina nahan namu phamgi bisu kai bui kai aba session haisira lepa haisira phamba haisira minute khara phammaga tokhibdo hanasu madugumdu itihas da auta tokhidriba session neba adu masi samvidhana su yaba masi ahum lak phamba session haibase akoi samvidhana su yabani adu masi kaubiu masdaida akoi phaminaraga kari warep lauba yai atai nataba Manipuri hujik sarang na ba lairiba tangdu leita da sikar bhai tawraga masi
ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯤ ꯀꯧꯕꯤꯌꯨꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯎꯁꯁꯤ ꯄ꯭ꯔꯣꯔꯣꯛ ꯇꯧꯈ꯭ꯔꯕꯅꯤꯅ ꯒꯕꯔꯅꯔꯅ ꯁꯃꯟ ꯇꯧꯕꯤꯒꯗꯕꯅꯤꯅ ꯒꯕꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔꯁꯤꯅ ꯀꯁꯇꯗꯤꯌꯥꯟ ꯁꯤꯒꯤ ꯃꯥꯅ ꯍꯦꯠ ꯑꯣꯏꯕꯅꯤꯅ ꯃꯉꯣꯟꯗ ꯄꯤꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏ ꯇꯧꯖꯕꯅꯦꯕ ꯑꯩꯈꯣꯏ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏ ꯏꯂꯦꯛꯇꯦꯠ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯁꯤ ꯍꯣꯏ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗ ꯇꯧꯔꯒ ꯃꯌꯥꯝꯁꯤ ꯀꯦꯟꯗ꯭ꯔꯗꯒꯤ ꯈꯜꯂꯛꯄ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯁꯤꯡ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯩꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯀꯦꯇꯦꯒꯣꯔꯤꯗꯨ ꯌꯦꯡꯉꯒ ꯑꯗꯨꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯕꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯦꯗꯤꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯃꯌꯥꯝ ꯑꯃ ꯄꯤꯁꯟꯅ ꯈꯣꯠꯆꯟ ꯇꯧꯕꯁꯦ ꯗꯔꯀꯥꯔ ꯂꯩꯔꯦ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯁꯤꯗꯤ ꯇꯧꯕꯤꯔꯝꯕ ꯑꯣꯏꯕ ꯌꯥꯏꯑꯕꯀꯣ ꯃꯁꯤ ꯌꯥꯝꯅ ꯏꯀꯥꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯩꯅ ꯊꯥꯖꯖꯕꯗ ꯄ꯭ꯔꯖꯥꯁꯤꯡꯅ ꯌꯥꯅꯤꯡꯉꯛꯇ꯭ꯔꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯁꯦ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯦꯁꯇ ꯁ꯭ꯇꯦꯠꯀ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯦꯠꯇ ꯁꯪꯕꯤꯙꯥꯟꯅ ꯄꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯤꯒꯤ ꯂꯥꯏꯐ ꯄ꯭ꯔꯣꯄꯔꯇꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯁꯪꯕꯤꯙꯥꯟꯅ ꯄꯤꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯇ ꯁꯪꯕꯤꯙꯥꯟꯅ ꯄꯤꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯒꯤ ꯔꯥꯏꯠꯅꯦꯕ ꯃꯥꯒꯤ ꯑꯣꯊꯣꯔꯤꯇꯤꯅꯦꯕ ꯑꯗꯨ ꯃꯁꯤ ꯐꯖꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯉꯝꯃꯛꯇꯗꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯅꯣꯏ ꯂꯩꯕꯒꯤ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯂꯥꯏꯐ ꯑꯦꯟ ꯄ꯭ꯔꯣꯄꯔꯇꯤꯁꯦ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯉꯝꯃꯛꯇ꯭ꯔꯦꯅ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯑꯒꯗꯤ ꯑꯩꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯅ ꯌꯥꯝꯅ ꯄꯤꯔꯁꯨꯕ ꯑꯩꯗꯤ ꯉꯥꯛꯄ ꯉꯝꯒꯗꯧꯕ ꯃꯥꯟꯗꯕ ꯅꯁꯥꯅ ꯈꯪꯅ ꯅꯣꯏ ꯐꯝ ꯊꯥꯗꯣꯛꯑꯣꯅ ꯇꯧꯔꯛꯄ ꯀꯥꯟꯗꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯑꯩꯈꯣꯏꯁꯤ ꯑꯩꯗꯤ ꯉꯥꯛꯄ ꯉꯝꯒꯗꯧꯕ ꯃꯥꯟꯗꯕ ꯑꯩꯁꯤ ꯀꯅꯥꯒꯨꯝꯕꯅꯗꯤ ꯍꯥꯏꯕꯤꯔꯛꯄ ꯌꯥꯏꯀꯣ ꯑꯆꯥꯛꯄ ꯁꯤꯡꯗ ꯍꯤ ꯍꯩꯖꯤꯜꯂꯦꯅ ꯍꯥꯏꯔꯛꯄ ꯌꯥꯏ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯡꯁꯦ ꯀꯗꯥꯏꯗ ꯑꯩꯈꯣꯏ ꯏꯂꯦꯛꯇꯦꯠ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯐꯣꯔꯝꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯅꯩꯅꯕ ꯅꯠꯇꯅ ꯀꯗꯥꯏꯗ ꯅꯩꯅꯒꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯐꯕ ꯂꯧꯒꯗꯕ ꯔꯤꯖꯣꯂꯨꯁꯟ ꯂꯧꯒꯗꯕ ꯃꯌꯥꯝꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯅꯠꯇꯅ ꯀꯗꯥꯏꯗ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯒꯅꯤ ꯑꯗꯨꯅ ꯁꯪꯕꯤꯙꯥꯟꯅꯁꯨ ꯌꯥꯕꯅꯤ ꯋꯤꯟꯇꯔ ꯁꯦꯁꯟꯁꯤ ꯀꯧꯕꯤꯌꯨ ꯍꯥꯏꯕꯨ ꯀꯦꯂꯦꯟꯗꯔ ꯏꯌꯥꯔꯁꯤ ꯃꯅꯨꯡꯗ ꯀꯧꯕꯤꯌꯨ ꯍꯥꯏꯕꯨ ꯉꯁꯤꯅ ꯌꯥꯅꯤꯈ꯭ꯔꯦ ꯀꯧꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯤ ꯑꯩꯈꯣই ꯑꯣꯄꯣꯖꯤꯁꯟꯅꯤ ꯉꯥꯡꯕ ꯌꯥꯕ ꯆꯩꯕ ꯌꯥꯕ ꯉꯥꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯆꯗꯦ ꯅꯣꯏꯅ ꯄꯥꯜꯂꯤꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯁꯦ ꯑꯥꯗ ꯁꯦꯟꯇꯔꯗꯁꯨ ꯁꯦꯝ ꯄꯥꯔꯇꯤꯅꯤ ꯁꯤꯗ ꯂꯩꯕꯁꯨ ꯁꯦꯝ ꯄꯥꯔꯇꯤꯅꯤ ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯁꯥꯔꯚꯤꯁ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯅꯣꯏꯅ ꯂꯨꯆꯤꯡꯕꯤꯔꯣ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯁꯤ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯅꯁꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯕ ꯅꯣꯏꯅꯗꯤ ꯗꯥꯏꯔꯦꯛ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯖꯒꯦ ꯑꯩꯈꯣই ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯇꯧꯗꯕ ꯁꯤ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯇꯧꯔꯤꯕ ꯁꯣꯛꯆꯜꯂꯛꯏꯕ ꯁ꯭ꯇꯦꯠꯁꯤꯗꯩꯗ ꯇꯧꯔꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯃꯛꯇꯗꯅ ꯏꯚꯟ ꯌꯦꯡꯕꯤꯌꯨꯅꯦ ꯑꯩꯈꯣꯏꯁꯦ ꯍꯟꯖꯟꯅ ꯍꯥꯏꯖꯕꯒꯤ ꯋꯥ ꯅꯠꯇꯦꯕ आर्मी कैंटनमेंट चंगिब सिविलियन होबा वेयर अबाउट हुजिबो खंग्रे ngarangda CBI da masigi where about si throughout investigation tahongani case CBI da sinari na hai masi hoi CBI da sinamdo khoi madu oppose to madu yaning di haibagi wan teba sikarino leiba law and order sikarino mayam su khanna ta yengbiyo tawriba se adagi karino pagang da ngangneba aisu matam amada haudi hauhre masi ai haidi hainingdabneba
ꯃꯊꯪ ꯑꯩꯈꯣꯏꯕꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯒꯗꯕ ꯄꯨꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯀꯣꯂꯦꯖꯗꯒꯤ ꯑꯥꯔꯝ ꯑꯦꯝꯌꯨꯅꯤꯁꯟ ꯍ꯭ꯌꯨꯖ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯃꯊꯪ ꯁꯨꯝ ꯇꯧꯔꯛꯄꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ 3rd ARBꯒꯤ ꯕꯠꯇꯥꯂꯤꯌꯟꯗꯒꯤ ꯈꯨꯠꯂꯥꯏ ꯂꯧꯒꯅꯤ ꯍꯥꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯌꯥꯝ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝ ꯆꯪꯅ ꯊꯣꯝꯖꯤꯜꯂꯛꯑꯦꯅ ꯑꯩꯉꯣꯟꯗ ꯃꯁꯤ ꯑꯩ ꯍꯥꯏꯗꯣꯛꯅꯤꯡꯗꯕꯅꯦꯕ ꯑꯗꯨꯕꯨ ऑफिसर है तारे आसाम राइफल की ऑफिसर खरा चाव हमने अइंगोंद टेलीफोन तौरे अइदी खंगदर मागी नंबर तो हार सेव तौदब पाइबदा करी लेरे अइ अदुनी मान हारे करी लेरे तो सर सुमाइ तौदना आदा डिस्ट्रिक्ट सारगिनी हाय अदस बाइना 3rd ARB गिदा सुमाइ तौदना मयाम आर्म्स एम्यूनिशन लौनना मयामदी सुमाइ तौरे हाय कांदादा खरा अंत मतेंग पांबियो होय आइसु मतेंग पांगनना लेगे करिगिनो ने स्टेट फोर्स मरांग कायना लेबदु मोइना अतु भौबा प्रोटेक्ट तौबा ngamdrabra aina hayeba adudagi tanja charena aina noi Assam Rifles se khoidi central force ni one of the oldest organization ni haina khoidi noi bu yamna keno tawbani neutral force weramgani na ado mina sum haina noi ju one sided oiba haiba tare yamna sensitive oiba manipur gi hujik situation sida one sided oi haiba si noi chumbra no sir mana kudak reactor khume eba ingonda ado di haibi ganu sir अखोइना वन साइडेड ओरमगदी मोरेदा चुरचांदपुर सुगुनुदा माना खुमकबदुनिको अखोइना अखोइगी बटालियनदा शेल्टर पीबा मधुदगी रेस्क्यू तौरगा अखोइना पुथोरपा मैतैगी मयामसिंदो मधु थोमदबसु याय हाय यस आई वेलकम नोइना शेल्टर पीरगा मधुदा मोइबो सेफ प्रोटेक्ट तौरगा नोइना रेस्क्यू तौर पुथोरपदो यामना वेलकम तौई एप्रिशिएट तौई अदुबु मधुदी आई इसागी ओइनदी मधु आई आशा तौदियन आई हायबे करिगिनो साराना हाय अखोइना शेल्टर पीरो प्रोटेक्शन पीबदो आशा तौदी हायबिरिसि करिगिनो हाय अइना मधु फै अदु वेलकम तौई नोइगी ड्यूटी दो मधु एप्रिशिएट तौई अदुबो अइना आशा तौरमबदी माइनॉरिटी लेबा हाइबा तारेने मोरेदा माइनॉरिटीज लेरिबा मैतै ओइरो मुस्लिम सिनाउसिंग ओइरो और नॉन मणिपुरी सिंग लेबा हाइबा तारेने बिजनेस तौरा लेबा मयामसि मफम दुदि माइनॉरिटी तारे minority tab noidi at the nose of your battalion you may have a hor paduda noina no adudi yaro ere noina sung thoga intervene tawraga minority leiriba matham do protection tawraga noina thambiram ba sida kanada si you may have yaroi sida hatna sunama yaro yes law and order si noi kuttadi leyam de ya adu so noi at the nose of your battalion अद युम्मई थाब हौरअब मी हापा हौरअगदी नोई साइलेंट स्पेक्टेटर दौना दुम येंगद्राबा नोई सिविल एडमिनिस्ट्रेशन सिदा नोई एड तौबा मतेंग पांगबा लाकपनी particularly नोई अखोई खंगे इंटरनेशनल बॉर्डर से गार्ड तौनबा नोई ने असाइनमेंट सिनर लाइने अदु ओरगसु नोई की नातोन सुमांग नोई की केनोदा अदुमाइना मई थागलपा अदुमाइना हाना सुनबा याव तारगदी नोई कुमई येंगन लेबा याब्रा अदु नते नोइना प्रोटेक्शन पीरगा स्टेट गवर्नमेंट की फोर्स लेबदुगा पुन्ना तौरगा अद माइनॉरिटी ओइरबा अद लेबा कांगुसिंदो रेस्क्यू तौरगा पुथ्रोपै मुहुत प्रोटेक्शन पीरगा थम्बिरंबा लाइकवाइज चुरचांदपुर द माइनॉरिटी ने ओइबा और इम्फाल द माइनॉरिटी ओइ लेबा कम्युनिटी सिंगसे मसी लोइना प्रोटेक्शन तौरगा थम्बिरंबा तारगदी इट मे टेक maybe 1 month or maybe 10 days 15 days protection तौरगा थमंबा तारगदी
ꯃꯔꯛꯇꯨꯗ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯂꯩꯔꯝꯒꯗꯕꯅꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯕ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯕ ꯑꯣꯏꯕꯁꯤꯡ ꯃꯣꯔꯦꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯏꯝꯐꯥꯜꯗꯒꯤ ꯂꯣꯏꯅ ꯁꯤꯞ ꯇꯧꯊꯣꯛꯅꯈ꯭ꯔꯦ ꯃꯅꯤꯄꯨꯔꯁꯤ ꯗꯤꯚꯥꯏꯠ ꯇꯧꯈ꯭ꯔꯦꯕ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯁꯤ ꯑꯩꯉꯣꯟꯗ ꯈꯔ ꯀꯩꯅꯣ ꯇꯧꯔꯒ ꯁꯥꯔ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯗꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯇꯕꯅꯤꯅ ꯃꯥ ꯍꯥꯏꯌꯦꯕ ꯀꯔꯤꯅꯣ ꯋꯥꯠ ꯏꯁ ꯃꯤꯟ ꯕꯥꯏ ꯏꯟ ꯗꯤꯌꯔ ꯍꯦꯟ ꯃꯣꯏ ꯈꯨꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯀꯔꯤ ꯍꯥꯏꯅꯣꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯦ ꯀꯨꯏꯃꯟꯈ꯭ꯔꯦ ꯑꯇꯩ ꯁ꯭ꯇꯦꯠꯇ ꯊꯣꯛꯄ ꯇꯥꯔꯒꯗꯤ whether it may be in UP or Haryana or Gujarat any part of this countryꯊꯣꯛꯑꯝꯕ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯁꯨꯛꯊꯥ ꯊꯥꯖꯗꯦꯕ ꯑꯩ ꯁꯨꯛꯊꯥ ꯊꯥꯖꯗꯦꯕ ꯍꯣꯏ ꯍꯥꯏꯔꯛꯄ ꯌꯥꯏ ꯍꯥꯟꯅꯁꯨ ꯃꯅꯤꯄꯨꯔꯗꯁꯨ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦꯅ ꯍꯥꯏꯕ ꯌꯥꯏ ꯑꯗꯨ ꯃꯌꯥꯝ ꯊꯣꯛꯈꯤꯕꯗꯣ ꯑꯩꯈꯣꯏꯗ ꯊꯣꯛꯈ꯭ꯔꯦꯕ ꯀꯨꯀꯤ ꯅꯥꯒꯥꯒꯤ or ꯅꯥꯒꯥ ꯀꯨꯀꯤꯒꯤ or ꯃꯩꯇꯩ ꯄꯥꯡꯒꯟꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯃꯗꯨꯗꯤ ꯁꯥꯈꯤꯅꯦꯕ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯈꯤ ꯑꯗꯨꯝ ꯌꯥꯝꯅ ꯊꯨꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯁꯣꯜꯕ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯗꯨꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯅꯠꯇꯕ ꯋꯥꯈꯜꯒ ꯈꯟꯕ ꯌꯥꯎꯔꯛꯑꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯤꯕꯨ ꯃꯣꯏꯅ ꯌꯦꯡꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯋꯥ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯤꯡꯗꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯅꯤꯡꯗꯦ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ sometimes ꯑꯩꯈꯣꯏꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯠ ꯑꯃ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯁꯦꯕ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯨꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝꯗ꯭ꯔꯁꯨ ꯑꯩꯈꯣই ꯃꯉꯥꯗ ꯑꯣꯏꯇꯥꯔꯁꯨ where is the appropriate forum assembly ꯐꯝꯃꯒ ꯃꯗꯨꯗꯩꯗ ꯅꯩꯅꯔꯒ ꯑꯩꯈꯣꯏꯗꯤ ꯃꯁꯤꯡ ꯌꯥꯝꯖꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏ ꯑꯣꯄꯣꯖꯤꯁꯟꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯂꯥꯛꯅꯅꯕ ꯄꯤꯁ ꯔꯦꯁꯇꯣꯔ ꯇꯧꯅꯅꯕ ꯑꯃꯒ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯔꯝꯕꯒ ꯇꯥꯔꯒꯁꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯇꯧꯕꯅꯤ ꯑꯗ ꯁꯪꯕꯤꯙꯥꯟꯔꯣꯝꯗ ꯆꯠꯂꯒꯗꯤ ꯍꯣꯏ ꯁꯪꯕꯤꯙꯥꯟꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯁꯪꯕꯤꯙꯥꯟꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡꯅ ꯑꯗꯨꯝ ꯈꯟꯅ ꯅꯩꯅꯔꯁꯨꯅꯨ ꯑꯗ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯃꯁꯤꯗꯩꯗ ꯁꯪꯕꯤꯙꯥꯟꯅꯁꯨ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯐꯣꯔꯝꯁꯤꯗꯤ ꯁꯦꯁꯟ ꯀꯧꯔꯒ ꯑꯩꯈꯣꯏ ꯃꯗꯨꯗ ꯀꯔꯤꯅꯣ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯗ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯄꯥꯡꯖꯒꯦꯅ ꯍꯥꯏꯕꯅꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯟꯗꯛꯀꯤ ꯀꯦꯂꯦꯟꯗꯔ ꯏꯌꯔꯒꯤꯁꯤꯗꯤ ꯉꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 38ꯁꯤꯅ ꯂꯣꯏꯔꯕꯅꯤꯅ ꯃꯗꯨꯒꯤ ꯆꯥꯟꯁꯇꯣ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ ꯃꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯕ ꯑꯩ ꯋꯥꯐꯝ ꯈꯔꯁꯤ ꯑꯩ ꯊꯝꯖꯅꯤꯡꯕꯅꯤ ꯃꯇꯝꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒꯗꯤ ꯑꯩꯗꯤ ꯌꯥꯝ ꯈꯦꯠꯅꯔꯝꯒꯅꯤ ꯈꯜꯂꯦ ꯅꯝꯕꯔ 1 ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯃꯇꯝꯗꯨꯗ ꯊꯣꯛꯑꯝꯃꯣꯏ ꯅꯝꯕꯔ 2 ꯃꯗꯨ ꯑꯦꯖꯦꯟꯗꯥ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯕꯤꯖꯤꯅꯦꯁꯀꯤ ꯑꯦꯖꯦꯟꯗꯥ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯅꯤ ꯁꯦꯁꯟ ꯐꯝꯕ ꯇꯥꯔꯒꯗꯤ ꯑꯦꯖꯦꯟꯗꯥ ꯂꯩꯇꯕ ꯑꯗꯣ ꯃꯣꯏꯅꯗꯤ ꯍꯧꯖꯤꯛ ꯍꯥꯟꯅ ꯇꯧꯈꯤꯕ ꯍꯥꯟꯅ ꯇꯧꯔꯝꯕꯅꯤ ꯍꯥꯏ ꯂꯩ ꯑꯗꯣ ꯍꯥꯟꯅ ꯇꯧꯔꯝꯕ ꯂꯩꯔꯝꯃꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯂꯩꯔꯝꯒꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯗꯨꯅꯤ ꯍꯥꯟꯅꯒꯤ ꯁꯤꯆꯨꯋꯦꯁꯟ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯅ ꯁꯦꯁꯟ फमगिदा अहुमलक फमगिदबदो अदुगी सिचुएशनजिगा हुजिक प्रिवेलिंग सिचुएशनजिगा याम थीना खेतनाबा लॉ एंड ऑर्डर की इश्यूज मयाम पुनमसे कराइदन नैनगनी अखोय लेपुंग फमगा लेनबदि यारोय अदुगी वानेबा अदो सिरेदा आइन खक्तदा येंग लेरगदि अदि इश्यूजी ना थैनबा ngang माली हाइबनिदा अखोयना हाइजबदि